Manipur top channel ki mai kai de ki maru oibi I pauk sung miam la thamjari han bada rasbon tamna thomjinarki police ka mukna bada no pitare sokhi Delhi da wari sana ba satlaga ni khongjang makha sathaki kini haba ko komi ki wapam miam la thamjari Manipur manungda Manipur lenga ki gari da Manipur haiba wahi muthat an khibe ki thawdo du ki matang da Manipur ki governor na miam la soikre haiga da bani haiba demand tawro na miam la rasbon tamna thomjingri police na miam atu bu lakshinna ba Stand hand grenade langchalak pada nupi teret aso apan nang bari hospital lekat nakri hari Rasbon mamang thoki ba thawdo dur sok pada gi lekat nakra ba singa duri khongman mangzul mamang digi takhil sangbam Gyanesri sai yang khigini pan wangkhai angom lekai digi ningtha khongjam priya sai nifu ni thoi singja mai thoksom lekai digi thoksom gita sai nifu go mari amasum khura hakru makhong digi nandaipam santi sai humdragani thoi lalambung digi abe sai humfuga mari tabung khok digi ke sabitri amasum Bishu thong oinam laikai digi sansam malemngan bisai kungani thoini thawdo thopam digi phangwa paun hai me kunda golta bi thokiba thawdo aduga mari lendana governor na Manipur miam la soikre haiga dabani hainaba matam pikraba phawda governor na hairak digi miam na rasbon tamna thilpung amaga mini kullom tab matamda thomjilakhi masing yam laba miam aduna Kangla Western Gate traffic point masing yam security force na miam adubu thattuna thambadi ki miyamga security force ki marakta akanba wahiwa sizinaduna launki khosaunaraba miyamna security ki athing badu namkhaiduna rasbon tamna satnaba honarakpada security ki maikedi cancel sing sizinaduna miyamadu bu thingna honaki madu phawbada miyamadu henjilakpadi ki makoibu lakshindana honabada miyam marakta security force ki maikedi stand hand grenade ani langshinduna pokhain ki noina miyamadu Biren flyover bridge power tak thoktun irang adu lakshin ki thawdo odu da khongman mangzul mamang digi Gyanesri wangkhai angom lekai digi ningtha khongjam priya singjamai thoksom lekai digi thoksom gita amasum haikru makhong digi nandaibam santi sokpri gi rims hospital puduna lekan ki security force ki thawong odu khosaunaraba miyam amuk hana Biren flyover bridge manak punsilaga security personnel singadu tamna khulau loksinduna lekhi miyam adu masing yam khalakpaga loinana nungthil pung mariga minute kullom tarakpada amuhana nupi singna lusingba kanglagi nungsup thangba hojang tamna lakhi lakliba miyam adu security force singna Biren pak mamang thingdun thamlaga makhoi mafam adu ki hena sanction bi yaroi hankrona khangalaki miyam adu security ki miyoi sing aduga mara yetnaraba matungna security ki mekedi ki miyam adu tan khaina ba tear gas shell kya kapki loinana mogbom sing khongjang loi sing adu tamna kapsinki amadi makhoibu mekei kya tan khai security force ki mekedi ki miyam adu samu makhong tamna tan thokraba matungda makhoi gi mayum hankhina pakhanki thawdo odu lalambung dagi abi tabung khokti ki ke sabitri amasum pisum thong oinam lekai digi sansam malem ngan bi aso open nakhibani thawdok sing du thokraba matung dagi miyam na makhoi gi demand sing taksinuna rasbon tamna thomjilak pathingna bi dama akan ba security gi section thorang lakhot khre hari security force na kaisam party ki lakpa miyoi sing Kaisampat thongda lambida barricade khajinnu thinglaga rasbon tamna sangkiti ori poklom digi lakma miyoi sing samu makhongda security force sing lambi thingki amasung khoya thong traffic point manakta security na lambi thingduna thambadagi miyam satok isin tokon kiti maduna maram oiraga miyam lambi satok isin sound khudong saraba miyoranki nakalamrom Imphal East district ki oina su miyam na kunung mamang traffic point da khongjang jangsin lekhi adumaina mapam adudadi pamda thawdok sing thukiba lekhi masing yamlaba miyamna kongborom digi hawraga khongsat amaga loinana kunung mamang phawba lakhi mapam adu yorakpada security ki miyoi sing miyam adubu sanjan thong tamna satna honabada lambi de barricade sing khajindunu thinglaga thamki amasum miyam aduna khulaw lorom laba matungda kongba tamna khongsat adu mamai leiragan ki oiriba lo amasum order gi phibam aduda Rasbon mamangda Central Forcing amasung State Forcing masing yamna thajilakpada natana mafam adu security forcing thajinduna miyam thingna ba thorang sing lokhot kheri amaromdana Delhi de wari sana ba satlagani khongjang makha sathaki gani kokomi Coordinating Committee on Manipur Integrity Kokomigi Convener Khuraizam Athauban Lusingba Miyoi Tarena Saba Kangpomana Thasiki Kungatare India Lenga ki Ministry of Home Affairs MSA ga New Delhi da unaduna Manipur Irangi matana gori sanaduna khanagadori MSA gi makok thongba lusingba singa unaduna Manipur Irangi matana gori sanaduna khanagadori baduda Kokomigi Convener Khuraizam Athauba Yengkhom Biren Consultative Member L Zadumani Some consultative member Thiam Bharat
Laikhuram Jayanta, Central Committee Member Pizam Shyamsan amasung Yumkhaibam Surjit Kumar na saruk yagan hari. Kokomi gi miyoi tere na saba kangbu aduna MSA gi makok thongbusinga Manipur hausa thuglib irangi matangna puna phaminaduna wari sanagadoriba adugi matangda ngasi nungthul Imphal gi lamphel da leiba kokomi gi office permission go unabada kokomi gi convener khuraizam athobun hai Ministry of Home Affairs ki kangbu ga tha sigi kunga tere ta unaduna Manipur thuglib irang sigi matangna khanana bagi damak kokomi gi miyoi tere na saba kangbu haying Imphal thadolagani kokomi gi timna MSA gi makok thongba miutsinga unagadoriba si maru oina sahi sigi me ahumda khumalampak to Manipur miyan misal yaduna pangthokiba me ahumgi ningsing thoramda Manipur kannana bagi laukiba warep singadu center gi MSA gi lusingbusingi mafam thamduna thabak oina pangthokpinaba takshinduna wari sanagani thawrang lammanari adubo wari sanagadoriba si maru oina thasigi kun Sirili Festival 2025 hawdokpagi numiki cooperation pawmisingna tongba Manipur State Transport ki bus pu golta bit security force in khamduna namphud Manipur haiba wahai umutharan kiba do Manipur gi identity da simnarak pamasum ikaiba pirakpa sida maru oiba priority piraga wari sanagani haiba wapum mahangna phongdokhi mangna hai Manipur gi miyam na ngasi democratic oiba mong da sanction kiba miyam gi ihosigi matang na su pukhatuna khanagani thasigi kunga tere wari sanagadori wadugi matangda kokomi amasum India government ki MSA ani ki marakta hawkiba numi kharane sida pau phongdok phongjin tawnaduna lakhibani amadi aiba sirol oinasu thanaduna ayaba pinare khongjanga simang me uhumda hawkiba warep ki matung ina lakpani haiba wapum thamladuna me uhumda lamdam asigi masing yamlaba miyamna sarugyaduna phamkiba mifamna lawkiba warep asi India lenga ki MSA da thamduna thoklibi irang asigi waroisin puraknabagi wari sanagani haikibani MSA ga wari sanadriga imamangda kokomi na kanaguma amataga wari sanaroi haiba wapumgi matungina me kunga tereki numidang wairamda wari sanagadabani haiba wapum thamki kokomi gi mihu tarena Delhi da sakhrabasu kokomi gi core committee gi members sing executive committee gi members sing women wing gi members sing farmer wing gi members sing masum student wing gi members sing na ngasidagi hauduna gwal tabi thaudoki matana sangsiliba khongjang singde aduma Manipur miyam ga puna makhata na sangsin ki gani haiba waphamsu mangna phongdoki wari sanaba haugadoriba sida thasigi kunna thokiba golta bit Manipur haiba ming muthar ankiba dugi matangnasu marik sumba report pukhatuna maralai bisingi mathakti excel khonana khona gani haina supaladuna miyam democratic oiba mongda yamna santi oina saliba khongjangda security force sa takiba ka henma thawongi matangnasu AHA ga wari sanaba thamgana ki me ahungi ningsing thoramda laukiba warep singadu mafam sana India government thamnabagi lambi thidokminanaba agenda wari sanaba sida yawgani haba wafam phongdoduna maana hai golta abigi thagdokta Manipur gi governor gi yathang matungna Manipur haiba ming mutharanduna Manipur bohantani yengba musum ikaiba piba thawng adubo penaba phongdoktuna ngasi ki lepa leitana khongjang sangshin hawgani Manipur haiba wai muthakiba dugi damuk Manipur gi governor na Manipur gi miyam la soikhre lankhre haigadaban haiba wafam thamladuna thawdo odur sienaba Manipur da laiba president rule gi lenga asigi makok thongbu lusingbo oiriba Manipur gi chief secretary security advisor masum DGP pham thadokadabani haina iba placard paidun democratic oiba mongda ngarang sakhiba miyamgi khongsat adubu security force na athingba pirakpadi muknaraki security force na miyamna onsinduna mobom kapsinduna asu apan johon kiba thawon ko komen akan mamong kandem tawaki Priyas NEET Biology Sangai Pro NTA NEET UG Biology ki admission hausari class 12 thakraba mahiroi singi damakta lakliba NTA NEET UG 2026 ki thanipan gi target course pizari hadiba class singa simatik sana sahi nipan hina takpade NEET Biology the experience lairaba faculty singa takpigani aikoina pizari khudong saba singa du extra reading material sangraba si yanaba mawongda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari lakliba megi tang kunga mapan ki class hausaragani yamna nuwairiba mana internally displaced person IDP samadi Releif camp da lariba satra singi oinadi phi lawzaroi haujimak lakpiduna mingchan bi Riyas NEET Biology Sangai Pro FCI Road opposite power house da lakpiduna made ekogi contact number 7005534385 natraga 7005376151 da paw phobiro amaramdana Haurakliba mirol da maraibak maprup nungsibi ithil pi basangi Biren Haurakliba maraibak
maprup nungsiba masak khangnabagi ithil piba sangi laingaki thabak phangnaba lairik tambagi muhutta mapung phaba mi ama oiba ngamnaba angangsingbu lamjing lamtak piba mathau tai hena hanigi chief minister nongthoma Biren phongtokri Bharatiya Janata Party BJP hangang mandal sinduna luang sangba mayalai kai community hall da ngarang pangthokiba hangang kendragi meritorious students sing the award lanthokpagi thoromda wapam ase mangna phongtokhibani Central Board of Secondary Education CBSE Council of Higher Secondary Education Manipur Bosem amadi Board of Secondary Education Manipur Bosem na lawduna sai sigoina pangthokiba class 10 amasum 12 exam sing the first division mai palakraba hangang kendragi mahiroi samri ko humfugani thoirom da mana lanthokduna pung thokki thauram maduga mari lenin hanagi chief minister N Biren hai haurakliba mirol da lamdam asibu masak muna khanganduna marebak maprup nungsibi itil pinaba mai masing tambiba mathoktai mai tambagi kanglonda asoiba kya leramana mirol asina lamdam asida punna kundaminariba purup singi maming phawba masing suna khangdabigi sang wanglamdibani manipur gi matangna munna khangma miyoi lising huwatna leiribasi mamangai da leramba mahi tambagi kanglonda lamdam asigi matangna mayek singna takpi tambigadabani haibihe maram aduna hawalakdiba mirol asigi mahi tambagi kanglonda manipur gi matangda tamnabigi dama no manipur haiba lairik phawa phongduna tungan ma khongthang kya lenga ki mekedi gi pekhalakibani mangna ha education haibisi khunai amagi yanglen saruni maram aduna mahi tamlaga lenga ki thabak tanagani haibigi wakhalon asi hongdok kusumle thabak tanabigi wakhalon thadoktuna thabak pibanga mami amamam oina ba angang singbu lamjing lam tak pibigi tangai fadabale thabak ki lairik tambagi mathakta mahutta mapung phaba mi am oina ba angang sing mama mapa sing mahi tamhandu mathaktai matik saba mi oi masing yamlaba khakta da afaba khunai am samgat pa oithokani artificial intelligence ki sahi sa sida honglakli ba khongthang kya si thengnaba ngamnaba lamdam sigi mahiroi singbu asumba lambi dam lauksing tansin hanana ba punamangna thaudang lomina saiki pangthokiba thauram mari leinana BJP hangang mandal gi president Khumanthem Zilan hai state asida thoklibi irang asigi saitheng mayungna dun leiriba mahiroi singna pangthokiba examination na mark wangna phanglak pasingbu khangatuna puning thogat poina ngasigi thauram ase pangthokone mana lanthokpa sida hangang kendragi manungsana leiba tongan mafam singdagi punam mahiroi samri gi humfuromda mana singa silanthokani haurakliba mahiroi singna tungi punsida mapung phaba mi ama oirakpa ngamnabagi damak puning thogatpiba haibisi tangai phadaba amaneki amasung ngaranggi thauramadu social worker nongthomam ongbi hiyai nuamadi Imphal East Jilla Parishad ki chairperson Dr. P December yauna hangang kendra gi tuan mafamdagi lakpa mahiroi singa madi miyoi kya saru yakhi atien ma pawkhra namo miyoi khra numai ka para pakhat nakhri SUB amada lakiba masakangdaba miyoi singna Patanagi Boring Canal Road area da parkinga mari leinaba khatnaba amagi matangda nongthaktu numai maru kaya marum kakre amasum numai kapadu na mafamadugi miyam pakhanakre heri numai kapa miyoi singa duri sien kre haina ngar numai su numita mafamdugi police na phongdokre mathau section dabagi damak thaudo oduga mari leinana additional ADG Law and Order Pankaj Daral na police personnel taruk suspend tokiba personnel sing aduri sub inspector ama assistant sub inspector aniam asum nupi constable ani yauna constable ahumni hairi amaromdana mi painingai oidi hairabasu siba yorokli leba asigi health kamari leinabasingna COVID-19 gi anoba barrel asi thoina mi painingai oidi hospital yobagi mathautadi haina hairingai serekta Maharashtra da mari Bangalore da ama COVID na maram oiraga lekhidri Maharashtra gi Thane ngarang sahi kungamathoi suraba COVID na naba miyu ama lekhidi makna lekhidaba si tharaga ngasi phawbur anoba COVID lakpadigi Maharashtra da miyoi mari lekhidri amasum lekhidraba miyoi singasi Thane da leiba Satrabi Shivaji Maharaj Kalwa Hospital layengduna lakpani hanasu Thane Municipal Corporation phongtorokli mak thasigi kungani thoi hospital asida admit tawrakhibani hari hauzu phawbi oina lekhidraba miyoi mari asi masagi oina sibi yaba anabasing loinaba miyoi sing oi haina senior state doctor amana phongtokpaga loinana makoibu test tawuda COVID positive oiramana hari COVID asoba maram oiduna lekhidaba ti haina TOI gi report amada su phongdorakli haina paus na makhatana su palakli amaromdana Releif camp da leiba yauna UG ani phare police na ngarang pamaina lusingba UNLF ki namram amuzau allies lan ngak pa sei kun gamanga ko wa kedrama moirang koirengi station manaki sendra lambi digi phare heri makchu changpur gi ngathal khul gi
ngurte rotagini haujingna moirang college ta hangbo relief camp da leiben haidi atopa mana ngarang security force na kokta khuman ward number 8 gi MD Sadam se gunthraga mathoi koba KCP taibangan bi kedar ama yangpok pi area digi phare haidi mangon digi mobile phone ani ATM card ama masung gari gi registration card ama phangle haidin su pau sna makata na su phungdorakli amaromdana Manipur muthana bohunarak pahaibis India gi integrity da singnarakpani MLA Joykisan Manipur si Indian Union gi saru am oibana Manipur muthana ba mati namthana bohunarak pahaibisi India gi integrity da singnarakpani maramesna gari da Manipur thabi yaro heba wathu asikupna thizin gadabani haina Thamaiban Kendra gi MLA Kumaksum Joykisan phungdokri Thamaiban Kendra Development Organization tagdona sinduna ngarang khoyathong multipurpose hall pangthukiba taragomdui suba tagdo Maritimes Award 2025 lanthokpagi thoramda tagdo gi sip patron su oidiba MLA case Zulkisana mathaki wapum asi phongdoklo duna makna hai Indian Constitution ki article 1 gi matung ina India si Union of State ni hai bne Union of State hai bisi da Manipur si yauri bne Pakistan gi theory singna India gi misa miyam yamna tamthin hatpa matamda Indian Army na yamna thongna phan operation sinduru sathaduna yeknabada laman matik sana kongki leiba citizen ama oina Indian Army gi thaudang amadi thauna thakali amadi ikai khumne aduba Manipur da Indian Army gi mingsa thina ba hona ba mioi kya leirabra haiba wapum lakli goldabi thaudok aikoina taraina lobu yare India gi integrity amasum Indian Army bu singnabo ama lakli ba si karam namari kari gi damak thon khibano haiba kupna naina basangi haikena su paus na makatari ngarangi thoramadu kumza English ngani ga kunga mari amasum English ngani ga kunga manga gi oina CBSE amasum Manipur board na loba class 10 amasum class 12 examination position amadi mak yamna phangba ngomki mahirui sing amadi tuan ba competitive exam na mai pak ngam khraba organization sina kon ba phamda leiba mahirui singda CL amadi certificate pi dana puning thokot khen su paus na makhata na phungdoraki ado tendang na sum na myam na thamjaramgi haujuku ina di myam paus matang sa lusinjarge amasum makhata na anoba update myam puna ngai mina sena senior sigi mekedi gi mang phamda makhata na thamjari